Ukhrul district ta hauzik oiriba phibam asigi mayokta khongjang sangsiluba nupi khongjang loi tara manga romda Central Security Force na warning amata tawdana Lathi-Charged tawrakhrei miyoi nipan rom asopan nangkre hairi Ukhrul Times ki report amana hai thodok adu Ukhrul district ki laho khulda thokibani thodok adu hakthengnana thengna hoba singna phongdorakpagi matungina security personnel sing aduna warning amata pidana miyam marakta sangsilaklaga Lathi-Charged tawba horakibani thodok adu da yamjabada miyoi nipan rom soktuna Ukhrul district hospital da kanakre hairi security force na chatharaki ba thawong aduna maram oiraga chingjaroi ngacha phungdagi thingrela arzimi kobi masagi chahi kuntrani panrom surabi nupi ama koki sarukta sokhi mahakna phongdorakpagi matungina mahakna pairamba maira adu security personnel sing aduna mullaga makokta thomlakpadagi sokhibani security personnel sing aduna mahaki mamitta karigumba khara kapsilakpadagi asaba phauki amadi puk narakhi mafam adu thadoktuna thoraknaba hotnaringaida mahakna pairamba maira adu mullaga makokta thomlakhibani hairi mahakna makhatana hai makoina forces na dringaida warning amata pirakhiba leite nupa personnel sing aduna nupi singi mathakta tamthina attack tawbasi mamangda amukta thengnadri central force sing asi miyam ngak sianaba deploy tawribara natraga miyamda attack chathanaba deploy tawribara haibasi miyamda chamamnaba faure haina su mahangna makhatana phongdokhi atopa khongjang loi singna su manaba wafam sing phongdorakpaga loinana central force singna chemical electric shock device amadi polycarbonate lathi sing sizinaki hairi